US President Donald Trump ki maikedi yamna wana hona jaduna ceasefire ama porakle Nobel Peace Prize fobo fangba yare haiduna yamna kana launa riba Gaza gi oiba ceasefire asida yamna chawba anoba update ama kakta Donald Trump na Asia gi oiba khongse chatlingai de Israel gi maikedi Gaza dana hauna na airstrike chathabada miyoi kuntra rom laikidabagi oiba thodok lakle Nakalamurom the Numidumni Changna, Afghanistan amasung Pakistan hairiba country and isigi oiba luching masing na Istanbul the Chatlamatung, the Piski oina sana kibawari adukimati yamna kuiba matam, lauduna round yama hanjin mifam pamba targashi yanaba porkpangam the badagi, housing ceasefire goiba from asi, yana kitre lagadori matam asida. Pakistan Defense Minister na Fondo kiba open war ama laklagani haiba adu yoxilak labra. Yanan Badauzi, Hamas Amasung Israel you in a lady land from Masida ceasefire product to Ahan face ki oiba, hostage exchange stone of oiba. Process as US President Donald Trump ki Mike the Taki deadline adu, Hendo Kiba Taragas to housing forward Lushinmangam than a lady Masi quite yam job madam asi. Israel ki Mike the Chataki airstrike bombing sing aduna madam oiduna Aka atuitana Tanbadiki. Like Drabatawa Drabhaksang sing adu Tiba the Adukimati Yamna Matam Zangbani Hypiki oiba from sing Fondogli. Masigum Lobamata Masida Israel Gimaiki in Hona Chataraki airstrike Amana Maram Oiduna. Howsy Gaza Haiba City, Asida Ladyba, Mayuma Kaising Kaiki with the Lanjena Duna Ladyba, refugee you became sing the Tassin Badagi, Adukimatic Yam Labami Contrarom, Asi, Nasi you strike Asida Lake Davani. Israeli Prime Minister Benjamin Netanyahu gi maikei yamna powerful oibe immediate strike ama kak chathanabagi damakta order pikraba matung the Israeli forcing gi maikei gi chathakiba strike asi hauji ikui kudringai gi matam da Gaza hairiba mafam asiga Egypt ga phauna gi doriba Rafah gi oiba mafam sing asida Israeli landmishing da Hamas ki khulai paiba myosing asigi maikei gi chatharakpa attack ta Israel gi oiba landmishing Sire haibi gi oiba maral asida Israel gi maikei gi chathakiba strike amani Israel gi maikei di hairiba strike asi chathakibagi anisuba maram oina Benjamin Netanyahu gi maikei di fongdoliba asi hauji Hamas hairiba organization asigi maikei di ceasefire asbida yana kiba wakfam madudi khulai hek thanaba leppaga hostage exchange townabagi oiba process asida thawai yaudaba hostage sing asi fawbada masa masa gi oiba mayumda yaunabagi damakta pisina thokpagi oiba wakfam asida hauji Hamas hairiba organization asina yamna aranba khongthak amakak paikhalakle haina maral siri madudi Israel gi maikei di Hauji Hamas na sinarakliba asiba thawai yaudraba hostage ki oiba haksang asida Israel gi oina leiriba miyoi adugi mahutta Palestine da sikraba miyoi ama kanano haiba khangdaba miyoi ama na mahut sinjinduna pisilakle haiba gi oiba yamna chawba pendama ama khak phongdokli Hauji Gaza amasung Israel gi oina leiriba landfam asida ceasefire hek porakhibaga Hamas hairiba organization asigi maikei digi Israel gi oiba ahingba hostage kun release tawrakre madugi exchange oina Israel hairiba country sigi maikei digi makogi zelda fajinduna thamkiba Palestinian miyoi lising ani thadokrabani yakarani maki maikei digi ceasefire gi wafam asi hek yana kibadagi hauji fawuda Hamas hairiba organization asigi maikei digi Israel gi oina fakiba thawai yaudraba asiba hostage 15 gi oiba body sinakre hauji 13 sinagadaba wali hauji ceasefire asi lakre hairaba matung asida Israel gi oina leiriba Benjamin Netanyahu gi oiba lengakta adukimati yamna chawba pressure sing leiri Matam Queenadi Hamas na hingna fajinduna thamkiba Israel gi oiba hostage sing thadораkraba matung asida ngasi maksu thawai yaudraba hostage sing adugi haksang sing adu Israel tamna puraknabagi damakta hauji leiriba Benjamin Netanyahu gi oiba lenga asina akan makong thang sing laukatnabagi damakta yam labam yam kaya ama thoktuna rally chataduna hauji tel abi asida yamna chaw yaw sing leiribani masigum laba pressure kya sing asina maram oiduna hauji Israel gi leiriba lenga asigi maikei diki Search operation gi oiba team ama semlaba matungda ngasi Gaza hairiba akaya toitana thallaba mafam asida Red Cross ki maikei digi maru oiba thaudang lauduna Israel gi oina la thawai yaudraba hostage gi oiba body sing thibagi oiba sangsiliba process asida yaunabagi damakta fongdokpasu leiribani adubu hairiba wafam aduda Hamas ki maikei digi Israel gi mateng yaudaba taragasu hairiba body sing adu irailaina thiba ngamgani haiduna Israel gi oiba entry asi yahandana adumak thingduna thamlibani Israel gi maikei digi Gaza hairiba mafam asida nahuna airstrike sa tharak pasina maram oiduna hauji Hamas hairiba organization asigi maikei digi Israel asi US na broker tawriba ceasefire asibu thugaire haibigi oiba wafam sing fongdoktuna hauji pigani haiduna tawramba dead body sing adu postpone tawre haibigi oiba wafam amasu thamlakli hauji Gaza city asida Israel gi maikei digi anoba airstrike ama lakraba matungda Hamas amasung Israel gi oina leiriba conflict asida yamna chawba balance sing ukiba taragasu US President Donald Trump ki maikei digi hauji Mahakna lauthokiba ceasefire asi adumak kaidana leiri makatana peace ki oiba agreement asida changsinduna mafam asida long lasting oiba peace ama suksoi choidana porakani haibu wafam asi fongdokli
ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯒ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯃꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯒꯥꯖꯥ ꯁꯤꯇꯤ ꯑꯁꯤꯕꯨ ꯅꯧꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯄ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯐꯣꯡꯅ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯔꯥꯏꯕꯦꯜ ꯒ꯭ꯔꯨꯞ ꯀꯌꯥ ꯑꯃ ꯍꯥꯠꯄꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯌꯥꯝꯅ ꯆꯥꯎꯕ ꯚꯥꯏꯂꯦꯟꯁꯁꯤꯡ ꯂꯥꯛꯄꯗꯒꯤ ꯌꯨ ꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯨꯝꯂꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨ ꯂꯦꯞꯇꯕ ꯇꯥꯔꯒꯗꯤ ꯍꯃꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯔꯅꯤꯡꯁꯤꯡ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯃꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯅ ꯍꯪꯅꯔꯝꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗ ꯍꯃꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯁꯐꯥꯌꯔ ꯑꯁꯤꯗ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯏꯖ꯭ꯔꯦꯜꯅ ꯒꯥꯖꯥ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯁ꯭ꯇꯦꯠ ꯑꯣꯐ ꯒꯥꯖꯥ ꯍꯥꯏꯕꯗꯤ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯟꯅꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯄꯤꯁꯀꯤꯄꯤꯡ ꯐꯣꯔꯁ ꯐꯥꯎꯕ ꯊꯥꯖꯤꯟꯗꯨꯅ ꯄꯤꯁ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯕ ꯄ꯭ꯂꯥꯟꯁꯤꯡ ꯇꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯗ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯃꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯒ ꯏꯖ꯭ꯔꯦꯜꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯗꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯨꯝꯕ ꯐꯤꯕꯝꯗꯨ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯍꯃꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯍꯧꯅꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯃꯄꯥꯡꯒꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯦꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯏꯖ꯭ꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯒꯥꯖꯥ ꯑꯁꯤ ꯂꯧꯁꯤꯟꯕ ꯑꯃꯁꯨꯡ ꯂꯥꯟꯐꯝ ꯑꯃ ꯊꯣꯛꯄꯒꯤ ꯑꯣꯏꯕ ꯆꯥꯟꯁ ꯑꯁꯤ ꯌꯥꯝꯅ ꯅꯦꯝꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯣꯏꯕ ꯇꯥꯡꯀꯛ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯗ ꯌꯥꯝꯅ ꯂꯨꯕ ꯐꯤꯕꯝ ꯑꯃꯗꯤ ꯑꯗꯨꯃꯛ ꯑꯣꯏꯔꯤꯕꯅꯤ ꯃꯊꯪꯗꯅ ꯍꯧꯖꯤꯛ ꯌꯨꯝꯊꯪꯅꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯗ ꯀꯇꯔꯗ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯇꯨꯔꯀꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯀꯦꯄꯤꯇꯦꯜ ꯏꯁꯇꯥꯟꯕꯨꯜꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡ ꯆꯠꯇꯨꯅ ꯍꯧꯖꯤꯛ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯪꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯑꯌꯨꯛꯇꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯔꯥꯎꯟ ꯀꯌꯥꯒꯤ ꯑꯣꯏꯕ ꯃꯤꯐꯝꯁꯤꯡ ꯄꯥꯡꯊꯣꯛꯄ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯞ ꯆꯥꯕ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯗꯕꯗꯒꯤ ꯄꯤꯁꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦ ꯏꯁꯇꯥꯟꯕꯨꯜꯗ ꯁꯥꯟꯅꯈꯤꯕ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯦꯗꯦꯠ ꯇꯧꯔꯤꯕ ꯀꯇꯔ ꯑꯃꯁꯨꯡ ꯇꯨꯔꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯀ ꯏꯁꯨ ꯂꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛ ꯑꯁꯤ ꯄꯨꯈꯠꯇꯨꯅ ꯋꯥꯔꯤ ꯁꯥꯅꯍꯜꯂꯤꯕ ꯃꯁꯤꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯇꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒ ꯄꯥꯀꯤꯁꯇꯥꯟꯒꯁꯨ ꯇꯣꯉꯥꯟꯕ ꯏꯁꯨ ꯂꯩꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯁꯨ ꯇꯦꯕꯜ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯖꯧ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯕꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯇꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯕꯨ ꯇꯦꯕꯜ ꯑꯃꯠꯇꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯨꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯤꯄꯤꯅ ꯍꯧꯔꯤꯕ ꯂꯥꯜꯍꯧ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯈꯪꯅꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯂꯩꯕꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯛꯌꯥ ꯌꯥꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯩꯔꯤꯕ ꯇꯤ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯑꯣꯏꯕ ꯕꯦꯁ ꯀꯦꯝꯞꯁꯤꯡ ꯑꯁꯤꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯈꯜꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯇꯨꯅ ꯃꯈꯣꯏ ꯑꯁꯤꯕꯨ ꯇꯛꯊꯣꯛꯄ ꯇꯥꯟꯊꯣꯛꯄꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯑꯁꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯁꯤ ꯆꯠꯊꯕꯤꯅꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃꯒ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛ ꯑꯁꯤꯁꯨ ꯏꯖ꯭ꯔꯦꯜꯗ ꯂꯩꯕ ꯑꯗꯨꯒꯨꯝꯅ ꯃꯥꯟꯅꯗꯕ ꯒ꯭ꯔꯨꯞ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯕ ꯂꯩꯉꯥꯛ ꯑꯃꯈꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯕꯨ ꯁꯧꯒꯠꯂꯤꯕ ꯂꯩꯉꯥꯛ ꯄꯥꯏꯃꯤꯟꯅꯔꯤꯕ ꯑꯇꯣꯞꯄ ꯒ꯭ꯔꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯁꯄꯣꯔꯠ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯍꯦꯛ ꯇꯥꯔꯤꯕ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅꯁꯨ ꯃꯥꯟꯅꯗꯕ ꯀ꯭ꯂꯥꯟ ꯀꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯒ ꯍꯦꯛ ꯌꯥꯅꯔꯨꯗꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯁꯤ ꯀꯥꯏꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯍꯛꯀꯥꯅꯤ ꯍꯥꯏꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯑꯣꯏꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯁꯤ ꯌꯥꯎꯔꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯕꯨ ꯑꯗꯨꯃꯛ ꯁꯧꯒꯠꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯛꯀꯥꯅꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯂꯧꯈꯠꯍꯜꯂꯣꯏ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ ꯍꯧꯖꯤꯛ ꯇꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯇꯥꯂꯤꯕꯥꯟ ꯒ꯭ꯔꯨꯞꯅꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯂꯥꯟ ꯆꯠꯊꯔꯤꯕꯁꯤ ꯑꯇꯣꯞꯄ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯗꯦ ꯃꯁꯤꯒꯨꯝꯂꯕ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯊꯥꯔꯨꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒ ꯌꯦꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯔꯝ ꯑꯃ ꯄꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯏꯁꯨꯁꯨ ꯅꯠꯇꯕ ꯑꯁꯤꯗ ꯈꯨꯠ ꯊꯥꯔꯨꯕ ꯇꯥꯔꯒꯗꯤ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯉꯁꯤ ꯄꯥꯀꯤꯁꯇꯥꯟꯗ ꯆꯠꯊꯔꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒꯨꯝꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯁꯨ ꯑꯣꯟꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯡꯖꯕ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯃꯛ ꯇꯧꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝꯁꯨ ꯂꯩꯔꯤ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯃꯥꯡꯗ ꯀꯇꯔꯗ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯇꯨꯔꯀꯤꯗ ꯑꯃꯨꯛ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯪꯅ ꯃꯤꯐꯝ ꯀꯌꯥ ꯑꯃ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯡꯊꯣꯛꯂꯕ ꯐꯥꯎꯕꯗ ꯄꯤꯁ ꯄꯣꯔꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯣꯏꯕꯒꯤ ꯃꯃꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯂꯥꯛꯇꯕ ꯇꯥꯔꯒꯗꯤ ꯑꯣꯄꯟ ꯋꯥꯔ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤꯕꯁꯤ